많이. ꯅꯪ ꯁꯦꯛꯁꯟ ꯂꯧꯗꯣꯏꯅꯤꯅ ꯅꯣꯏꯒꯤ ꯇꯧꯅꯕ ꯂꯥꯛꯄꯩ ꯈꯣꯠꯄꯤ ꯃꯌꯥꯝꯗꯨꯅ ꯄꯨꯖꯔꯛꯈꯤꯅꯤꯀꯣ ꯁꯦꯛꯁꯟꯗꯨꯀꯣ ꯑꯉꯥꯡ ꯁꯦꯟꯅꯕꯤ 이니 손자리가 이니 모모코가디 아이가 그노네 라이트 핸가 레비 핸가네 로이나막 링비 뭐냐 yen부디 tawbu디 ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯈꯪꯗꯦꯗ ꯏꯕꯦꯝꯃ ꯑꯩꯗꯤꯅꯦ ꯁꯅꯥ ꯁꯥꯕꯁꯨ ꯀꯔꯝꯕ ꯗꯤꯖꯥꯏꯟ ꯁꯥꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯂꯣꯏꯁꯜꯂꯛꯑꯦ ꯅꯍꯥꯟꯁꯤꯅꯦ ꯖꯤꯃꯤꯆꯨꯒꯤ ꯈꯣꯡꯎꯞ 5 ꯌꯧꯁꯜꯂꯛꯑꯦꯅꯦꯍꯦ ꯈꯣꯡꯎꯞ ꯑꯃꯗ ꯂꯥꯛ 1.5 ꯌꯧꯋꯤ ꯃꯤ ꯅꯣꯏꯕꯣ ꯑꯩ ꯇꯜꯂꯕꯅꯦ ꯑꯩ ꯇꯟꯗ꯭ꯔꯣꯃꯤ ꯈꯪꯗꯦ ꯇꯜꯂꯦ ꯕꯦꯝꯃ ꯁꯅꯥꯂꯤꯀꯣꯟ ꯃꯌꯥꯝꯁꯤꯅꯅꯦ ꯁꯥꯄꯣꯟ ꯅꯟꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯔꯨꯖꯕꯗꯅ ꯃꯔꯣꯟ ꯆꯪꯗ꯭ꯔꯥ ꯀꯥꯔꯛꯇ ꯌꯥꯝ ꯆꯪꯉꯦ ꯇꯜꯂꯦ ꯑꯣꯏꯕ ꯍꯣ ꯑꯗꯨꯗꯨꯅꯅꯤ ꯕꯦꯝꯃ ꯑꯩꯗꯤꯅꯦ ꯕꯣꯗꯤ ꯁꯝꯄꯨ ꯑꯣꯏꯅ ꯂꯨꯔꯕꯅꯤ ꯕꯦꯝꯃ ꯁꯥꯄꯣꯟꯒ ꯇꯧꯗ꯭ꯔꯦ ꯑꯩꯗꯤ ꯁꯥꯄꯣꯟꯒ ꯑꯗꯨꯗꯤꯅꯦ ꯀ꯭ꯂꯥꯁ 3ꯗꯒꯤ ꯎꯈꯤꯗꯕ ꯀꯨꯏꯔꯦꯗ ꯑꯁꯤꯒꯤ ꯑꯩꯗꯤꯅꯦ ꯈꯔꯁꯨ ꯑꯦꯂꯔꯖꯤ ꯑꯣꯏꯒꯜꯂꯦꯕ ꯏꯁꯥꯁꯦ ꯑꯗꯨꯅꯅꯦ ꯑꯩꯗꯤ ꯕꯣꯗꯤ ꯀꯩꯅꯣ ꯉꯥꯛꯇꯅꯤ ꯕꯥꯠ ꯑꯦꯟ ꯕꯣꯗꯤ ꯋꯥꯛꯁꯀꯤ ꯉꯥꯛꯇꯅꯤ ꯁꯋꯥꯔ ꯖꯦꯜꯒꯨꯝꯕ ꯉꯥꯛꯁꯤꯅꯤ ꯂꯤꯀ꯭ꯋꯤꯠ ꯁꯣꯞ ꯉꯥꯛ ꯁꯤꯖꯤꯟꯅꯩꯌꯦ ꯁꯥꯄꯣꯟꯁꯤꯒ ꯕꯀꯛꯇꯣ ꯌꯥꯝ ꯍꯩꯅꯗꯦ ꯑꯩ ꯀꯔꯤ ꯀꯧꯕꯅꯣꯗꯤ ꯈꯪꯗꯦ ꯇꯥꯃꯣꯅꯅꯦ ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯀꯩꯅꯣꯒꯤ ꯕꯥꯊꯔꯨꯝꯒꯤ ꯁꯤꯖꯤꯟꯅꯕꯈꯩꯗꯣ ꯂꯟꯗꯟꯗꯒꯤ ꯂꯣꯏ ꯆꯦꯜꯂꯦ ꯈꯪꯗꯦꯗ ꯃꯤꯅꯗꯤ ꯍꯥꯏꯔꯤꯕ ꯀꯦꯁꯟꯅꯦ ꯍꯥꯏꯌꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯁꯤꯗꯤ ꯍꯦꯛꯇ ꯃꯣꯏꯒꯤ ꯂꯥꯏꯕꯣꯏ ꯅꯨꯡꯕꯣꯏꯗꯣ ꯌꯥꯗꯦꯗꯣ ꯊꯦꯡꯉꯨꯕꯗ ꯑꯗꯨꯅꯅꯦ ꯈꯪꯗꯦꯗ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯂꯣꯏ ꯄꯨꯔꯛꯏ ꯑꯩꯈꯣꯏꯁꯨ ꯗꯨꯕꯥꯏ ꯗ꯭ꯌꯨꯇꯤ ꯐ꯭ꯔꯤꯗꯒꯤ ꯂꯣꯏ ꯂꯩꯔꯛꯏ ꯃꯥꯅꯤ ꯌꯥꯗꯦ ꯀꯩꯅꯣ ꯃꯤꯅꯕꯨꯗꯤꯅꯦ ꯀꯩꯅꯣ ꯇꯧꯁꯟꯅꯩ ꯍꯥꯏꯔꯤꯕ ꯑꯗꯣ ꯅꯨꯡꯁꯤꯠ ꯈꯤꯇꯪ ꯁꯤꯜꯂꯛꯄꯗꯅꯦ ꯎꯐꯨꯟ ꯌꯥꯎꯔꯗꯤ ꯑꯩꯗꯤꯅꯦ ꯑꯈꯨ ꯄꯥꯈꯨꯝꯗ ꯈꯨꯕꯅꯤꯅꯅꯦ ꯑꯩꯗꯤꯅꯦ ꯌꯨꯝꯁꯦ ꯂꯨꯅ ꯅꯥꯟꯅ ꯂꯩꯇꯕ ꯌꯥꯗꯕꯅꯤꯅꯅꯦ ꯃꯤꯅꯥꯏ 10 10 ꯃꯤꯅꯥꯏꯍꯦ ꯌꯨꯝꯒꯤꯅꯦ ꯊꯕꯛ ꯏꯪꯈꯥꯡ ꯃꯇꯦꯡ ꯄꯥꯡꯅꯕꯅꯦ 10 10 ꯃꯨꯛꯇꯤ ꯊꯝꯃꯦ ꯑꯩꯒꯤ ꯈꯛꯀꯤ ꯑꯣꯏꯅ ꯐꯤ ꯁꯨꯕꯗꯤ ꯐꯤꯒꯗꯤ ꯁꯨꯈꯤꯗꯕ ꯀꯨꯏꯔꯕ ꯑꯁ ꯀꯨꯏꯔꯦꯗ ꯊꯦꯡꯅꯕ ꯀꯨꯏꯔꯦ ꯃꯣꯏꯒꯤ ꯁꯔꯞ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨ ꯈꯨꯠ ꯇꯠꯂꯦ ꯍꯥꯏꯌꯦ ꯑꯩꯗꯤ ꯀꯨꯏꯔꯦ ꯊꯦꯡꯅꯕ ꯑꯩꯗꯤ ꯅꯣꯡꯃꯈꯛꯅꯦ ꯁꯔꯞꯇꯣ ꯊꯦꯡꯉꯨꯔꯤꯅꯤꯍꯦ ꯑꯗꯨꯗꯅꯦ ꯃꯔꯨꯝ ꯇꯧꯔꯛꯇꯅꯦ ꯏꯕꯦꯝꯃ ꯈꯨꯠꯁꯦ ꯑꯁ ꯌꯥꯗꯦ ꯑꯩꯗꯤꯅꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦꯕꯀꯣ ꯋꯥꯁꯤꯡ ꯃꯦꯆꯤꯟꯁꯦ ꯍꯦꯛ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯊꯦꯡꯕꯁꯦ ꯃꯩ ꯍꯦꯛꯇ ꯆꯤꯡꯕ ꯑꯗꯨꯅ ꯑꯩꯗꯤꯅꯦ ꯐꯤ ꯁꯨꯖꯗꯦ ꯐꯤꯁꯨ ꯌꯥꯗꯦ ꯇꯧꯗꯦ ꯑꯩꯈꯣꯏꯁꯨ ꯀꯅꯥꯅꯣꯝ ꯂꯥꯛꯏꯁꯤꯕꯣ ꯇꯥꯜꯂꯛꯁꯤꯗ ꯂꯣꯌꯥ ꯂꯥꯛꯄ ꯈꯨꯃꯟꯅꯩꯌꯦ ꯍꯩ ꯆꯛꯇꯨ ꯆꯥꯏꯌꯦ ꯇꯥꯂꯛꯁꯤꯗꯅꯦ ꯁꯣꯝ ꯅꯥꯀꯟꯗ ꯃꯤꯅ ꯂꯛꯖꯔꯤꯒꯤ ꯋꯥꯔꯤ ꯇꯧꯔꯤ ꯃꯥꯅ ꯈꯨꯟꯅꯨꯡꯒꯤ ꯁꯛꯊꯨꯑꯌꯦ ꯀꯩ ꯍꯥꯏꯅꯣ ꯁꯤꯕꯣ ꯅꯪꯒꯤ ꯀꯩꯅꯣꯗꯨ ꯈꯨꯐꯥꯕꯤꯗꯤ ꯌꯥꯝ ꯐꯖꯩ ꯁꯦꯟꯗꯤ ꯀꯅꯥ ꯁꯥꯕꯤꯔꯤꯅꯣ ꯀꯌꯥꯒꯤꯅꯣ ꯑꯩꯅꯅꯦ ꯗꯥꯏꯃꯟꯗꯣ 1,900 ꯊꯤꯜꯂꯛꯑꯣ ꯍꯥꯏꯕ ꯑꯗꯨꯒꯅꯦ ꯃꯣꯏꯅꯅꯦ 100ꯈꯛ ꯊꯤꯜꯂꯛꯑꯦ 9 ꯋꯥꯠꯂꯤ 9 ꯍꯥꯞꯆꯤꯜꯍꯜꯂꯨꯒꯦ ꯇꯧꯕꯅꯤ ꯑꯩꯅꯅꯦ ꯈꯔ ꯆꯥꯎꯅ ꯇꯧꯔꯛꯈꯤꯕꯅꯤ ꯑꯩꯈꯣꯏꯅꯅꯦ ꯔꯥꯁꯤ ꯌꯥꯎꯔꯣꯏꯅ ꯄꯤꯛꯍꯜꯂꯤ ꯑꯩꯅ ꯈꯔ ꯆꯥꯎꯅꯅꯦ ꯖꯨꯝ ꯂꯥꯎꯕꯤꯒ ꯍꯥꯞꯄꯛꯑꯣ ꯍꯥꯏꯕꯅꯦꯕ ꯍꯣꯏ ꯅꯣꯏꯅ ꯃꯧ ꯑꯣꯏꯔꯕꯅꯤꯅ ꯍꯧꯖꯤꯛ ꯈꯔ ꯊꯤꯔꯣ ꯑꯩꯗꯤ ꯂꯩꯁꯥꯔꯤꯕꯅꯤꯅꯅꯦ ꯌꯨꯝꯗ ꯂꯩꯍꯧꯔꯦ ꯅꯨꯄꯥ ꯃꯌꯨꯝꯗ ꯅꯥꯒꯤ ꯁꯅꯥ ꯈꯣꯡꯒꯤ ꯁꯅꯥ ꯑꯗꯒꯤꯗꯤ ꯄꯨꯛꯀꯤ ꯁꯅꯥ ꯉꯛꯀꯤ ꯁꯅꯥ ꯁꯥꯕ ꯁꯦ ꯑꯩꯗꯤꯅꯦ ꯀꯩꯅꯣ ꯁꯥꯃꯟꯗꯅꯅꯦ ꯗꯤꯖꯥꯏꯟꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯩꯗꯅꯦ ꯐꯣꯟꯗ ꯈꯤꯇꯪ ꯅꯞꯄꯤꯔꯛꯑꯣꯅꯅꯦ ꯑꯥꯏꯐꯣꯟꯗꯨꯃ ꯊꯝꯃꯝꯃꯦ ꯑꯥꯏꯐꯣꯟꯁꯤꯒꯤ ꯆꯞ ꯆꯥꯅ ꯀꯩꯅꯣ ꯃꯅꯤꯡ ꯀꯨꯞꯅꯕ ꯍꯣ ꯕꯦꯝꯃ ꯑꯩꯒꯤ ꯑꯥꯏꯐꯣꯟꯗꯣ ꯍꯟꯗꯛꯀꯤ ꯂꯤꯃꯤꯇꯦꯠ ꯑꯦꯗꯤꯁꯟꯗꯨꯅꯤ ꯕꯦꯝꯃ ꯁꯅꯥ ꯅꯞꯄꯤꯗꯣ ꯑꯣ ꯑꯁ ꯑꯗꯨꯗꯣ ꯑꯝꯇ ꯇꯧꯍꯟꯇꯥꯔꯦ ꯂꯩꯍꯟ ꯇꯥꯔꯦ ꯑꯩꯁꯨ ꯇꯥꯃꯣꯗ ꯂꯧ ꯅꯪꯅ ꯄꯥꯏꯗꯅ ꯀꯅꯥ ꯄꯥꯏꯗꯣꯏꯅꯣ ꯇꯧꯒꯗꯕꯅꯤ ꯑꯩꯗꯤ ꯑꯇꯩ ꯂꯥꯏꯔꯤꯌꯦ ꯗꯨꯕꯥꯏꯗꯅꯦ ꯑꯄꯥꯔꯠꯃꯦꯟ ꯑꯝꯇ ꯂꯩꯍꯟꯈꯤꯒꯦ ꯇꯥꯃꯣꯗ ꯑꯇꯩ ꯂꯥꯏꯔꯤ ꯑꯗꯨꯒ ꯂꯟꯗꯟꯒꯤꯗꯨꯕꯨꯗꯤ ꯍꯣꯏ ꯑꯗꯨꯝ ꯂꯩꯔꯤꯌꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩ ꯀꯌꯥ ꯄꯥꯝꯗꯦ ꯗꯨꯕꯥꯏꯗ ꯑꯣꯏꯅꯅꯦ ꯃꯄꯥꯟ ꯂꯝꯗ ꯂꯝ ꯂꯩꯕꯁꯦ ꯀꯩꯅꯣ ꯏꯆꯦꯃ ꯑꯩꯗꯤꯅꯦ ꯑꯦꯄꯥꯔꯠꯃꯦꯟ ꯍꯥꯏꯗꯣ ꯑꯩꯗꯤ ꯑꯦꯄꯥꯔꯠꯃꯦꯟꯗꯤ ꯁꯣꯔ ꯌꯥꯝ ꯐꯨꯜꯂꯤ ꯏꯆꯦꯃ ꯂꯩꯔꯗꯤ ꯌꯨꯝꯖꯥꯎ ꯑꯣꯏꯅ ꯂꯩꯕ ꯐꯠꯇ꯭ꯔꯣ ꯑꯗꯣ ꯗꯨꯕꯥꯏꯗꯗꯤ ꯑꯦꯄꯥꯔꯠꯃꯦꯟ ꯑꯣꯏꯅ ꯂꯩꯕ ꯉꯝꯃꯦ ꯌꯨꯝꯖꯥꯎ ꯑꯣꯏꯅ ꯂꯩꯒꯦꯗꯤ ꯏꯕꯦꯝꯃ ꯄꯨꯔꯥ ꯂꯝ ꯂꯩꯕ ꯌꯥꯗꯦꯕ ꯃꯤꯂꯤꯌꯟ ꯂꯝ ꯂꯩꯕ ꯌꯥꯗꯤꯌꯦ ꯃꯄꯥꯟ ꯂꯝꯗꯅꯦ ꯂꯝ ꯂꯩꯕ ꯌꯥꯗꯦ ꯏꯕꯦꯝꯃ ꯑꯩꯈꯣꯏꯒꯤꯅꯦ ꯌꯥꯗꯕꯒꯤꯅꯦ ꯇꯣꯛꯈ꯭ꯔꯕꯅꯤ ꯇꯟꯗꯅ ꯏꯕꯦꯝꯃ ꯑꯩ ꯑꯣ ꯑꯩꯈꯣꯏ ꯅꯨꯄꯥꯁꯤꯗꯤ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯏꯅꯦꯝꯄꯣꯛꯀ ꯏꯀꯨꯕꯣꯛꯀꯁꯦ UK ꯁꯤꯇꯤꯖꯦꯟꯅꯤꯗꯅ ꯑꯗꯨꯅ ꯃꯣꯏꯒꯤꯗꯤ ꯌꯥꯏ ꯍꯣ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯑꯣꯏꯍꯧꯗ꯭ꯔꯕꯅꯤꯅꯅꯦ ꯂꯩꯒꯦ ꯇꯧꯕꯗꯣ ꯌꯥꯗꯗꯅꯅꯦ ꯍꯟꯇꯛ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯤ ꯌꯥꯝ ꯕꯥꯔꯅꯤꯔꯣꯝꯗꯅꯦ ꯔꯤꯖꯣꯔꯠ ꯁꯥꯔꯤꯌꯦ ꯆꯥꯎꯅ ꯁꯥꯔꯤꯌꯦ ꯔꯤꯖꯣꯔꯠ ꯏꯁꯩ ꯁꯛꯄꯤꯔꯣ ꯁꯛꯄꯅꯦ ꯖꯒꯣꯏ ꯁꯥꯕꯤꯅꯦ ꯑꯣ ꯏꯁꯩ ꯁꯛꯄꯤ ꯃꯃꯤꯡ ꯌꯥꯝ ꯃꯥꯟꯗ꯭ꯔꯣ ꯈꯪꯗꯦꯗ
ꯑꯩꯈꯣꯏꯅꯗꯤ ꯍꯥꯏꯔꯤꯕ ꯃꯤꯅꯗꯤ ꯁꯨꯝ ꯎꯕꯗ ꯄꯛꯇꯤ ꯄꯛꯑꯝꯃꯔꯣꯏ